Ahingi pung taramathoy muktari leisembi phamungda hipna phone metuna leiringai mapalomdagi David Su yu phulda ngauraga halaga thongthilei leisembi my sweetheart thong hangwai bane thong hango leisembi taning dabadagi as haibegi mongda ngahak tasinadana phone metuna lei nupi Tahu apa ni nampak? Thong why is no one not tell me? Masih nak kerja masih. Leisembi yang na sauna phuk hagot laga thong do hangdo ami. Hek hangdok paga David Su masadu ihai hairaga sumna lep phong ngamdana kada sangai. Masai de na khorjeigi nang na do cha so. Masih Ho taye taroge na tasinadriba masi ngone masa ai pia ai gisakti ai sayam lame ai saksake ai sak kadai no me hole hobane sakumda nakut palib natro Natom na dhiraga sajaruro. Masih busy. Yang mana masa? Pura bawa sibang amdaban apa masih? Hayam laga mahaki pamung dan long hit thakre. Ho kanama tehek nung sidre. Ipure baga loy na khare. Ipure banena. Nasi pawda ay di damak takay dobi kaya bageba. Namit kudingi yuda tum lai sura dana. Ay dine numidang oira kani kan bada mathase sare ba ai fara kay no nang mathas sarai kay dawai no anang kanana mathas sabi wage ay di pran ga se prok chak pazani dai masibo ibu karam hanan lay ribano ba ibu Nupi na nupa hatle na haniri mayam se sigumbas na uram bataya ba nang ngayon dalay raga nang ngayon na loy na tro matamamado di ngayon da koy tan raga hausi na kaya rawa ho aduda na nang doktor ni na mukhi ba mayam do aduda ay supang thari ba aduga di yuray hobo irame Dokter payah pam bayna terus duduk nang suja ni kain duduk dia. Yang ni sih bo, ay bu dokter payah pam bukai na. Hai, nang gizing ke shakai bium si orang mau pada, ay na nang onda adum lera ni na, anirak cilak kiba na traba. Nang na ibani lay mineraga, paisa phasna tani hai kiba na tro. Nang su tatani ay kain duduk. Ay na pusat lah kodang ngai lagi ya. Hai rera. Ay na nupa ni ay na da pusat lah kani hai balay raba. Nang su nupi na tro. Kay daw da. Kari kay do ba yay do? Punna kanamin nagadaba na traba. Imungi wa kanagadaba matam sidana yu tatay ngauraga. Naral na takro. Kushi nupa ni kayo. Kay kandal to. Nupa ka doon na side na ne. Haujiko, ay gikuta soy lani. Yu tanda na nupa ni hayba. Paisa pusulo hayda na nupi kitaw lagi hayba. Ngasi sorok na ne. Ngasi doon na mag-isinani ko. Tamil layo eh. Kino kang di. Lay kahit na panglaw eh. Nupi na kaya na. Nanganday na mitaw. Fukuta no. Junda na. Okay, kanda masin ni kan kalla dana. Sibo ina kan gina kan bro.
Hon naram satuna ne, naram satuna, kalisi khangabra. Hai, yengingge. Tumge dine, tumina koktumu. Waga chakat chakat ngakano. David tu masakara muntarakpagi, mamiti usinkre. Pamungda longkrak longna hipaga. No finish, lang basi. Ilang yan na banika. Ho, nupana ne. Yurem toy na thaga imong manung da yung silagtradi imong do nungay ngam di hai banika. Kari to inabu ngang jis hari no. Asi hairaga leisembis thauna kangkhan do hai tharaga pamung tharaga tumkre. Mathangi nimita sangbanabi ludo sanaba amuk haurami. Ranina Major Kulumdane Kubak may yengba haiba man lay haingo. Man haibase loine chumeye. Kaino haisibo aseng bayro inama. Khangdi nahan TV de advertise tawre. Yam sumi hainay. Aikoi imanabi amaso yenglui hai. Major Kul kadai bai oijano. Amta satlusira maming kari kaugi inama. Khangdi ne Baba Ramdev haibra kaino mahaibane. Baba Dev tang haibane henang shu. Baba Ramdev kaina mi sinana bathabak. Ado aseng ba chumba satlaba. Aigi shukubak may amta yengninge inama horen amta satminarusira. Ay mapamdo fazana khangde he. Adubu aseng bo oiram gadro. Aidi phagi yamna male haibarani nangbo. Yamna chumi haida. Aina tabudadi ise. Ado horen amta satluse haibako inama koba. Ay horen angang school dagi lawruduine. Farak tadaw male. Ado lawdringe amta satminaruseba. Kashutureba. Ay hanakse daw ama iyayadrise kubak may se amta yung tuhaningneba. Hoy pare satlurasi. Nimidang wairamda sangbanabiga raniga kubak may yengba satlami. Are putri sanangi se phao nadi tamlamdre ne. Ase nangi kubaki mai se mayak ising sengdabugum tawreba. Ay gimit nara kainori khangdre. Mami kharadi leire. Kubak may yengliba halduna mahaki anop tu khara sonthana uplaga sangbanabi gi kubak tu munna yenglami. Hairi sibu aise phawra drobaba. Forward aba jatni. Aduda may yamar sengdre ne. Adudi karamai tawni. Kari tawba yage. Kari aza puja tawradi phawni. Hikta haibiro baba. Acha may amadi labor jani to khardi what liver ludi body Fana Fagoturibra, Fatana Fagoturibra, Duni. What by say, Kayang what libano? Art says a henny fogi matundani. Ardusu, Fana Foboya, Fatana Fokibersuya. Sinatoro, what about to give Matung Ile? Karigumba Fabatorodi, Minchet Afava Lady. Fatabatorogana, Fataba Minchet Lady. As Sahini food the young what leader. Ain't Namaro. Sahini push hoodring the Sidokradi, Adam Hovodrene. Sanangi sa yaman tuna fawning bagiwane. Hoy baba, ay gipon sida minalak sakre. Aduna atuba matamda pawda bayadre. Putri, nangayam na tuna mag fawning boardi. Ase aywa haigi munataru. Hauchiki motamda, kubab maida, sakina piramdana fawba yawam diri. Amadigi fawdodi kudokta hekta mag fawba jari. Adune baba, adugumadune, karatakbiyo haizarise. Tuna pawna bado. Nang asumanya taro, kufaw sa ani lere, Facebook ta direct faw ba haiba maga, aduga WhatsApp ta gi faraga Facebook yorok pa haiba ma, apa marudi nang nakhanjaru, kauri darkar leidudi, ay hara agi muna taro. Hoy, hita haibiro baba. Warsa kwaidigi maru eba nisida changi se, moi thawbagi changsaniko, mai se asuki mati thaba tare, ikai ba sukang khang bayadre. Se tungda mina fatrangang naraso leithok pangamna na bagi madu madi yamna darkar tare mai tha bhai ba baba na hari bisimadi nangadi yam thina sanarani he sangbanabi adune viral satpagi mo matro se yam ni yaungkre kaina baba na ngai gi hari bisibu viral satpagi wari ro oiri Nangna asayam na thuna fawning baduda viral chatpa yawba kori legi do aina haigi hare hera baba
viral chalaga phawbu hai ba natte daidi viral chalaga phawbu di kanana pamdori ba ase cool down santi karu saukinu ne be manangbu ase tapna ngangdraga loiba ya barsida nangnari thuna fawning ya hare aidi sumna sum hare hausiki madamda masna khwajgi arai ba pambai haibadu ori bani nangbu apangwi aigi wardi nasana bo fawning adi korisu kaidabra khale ase nongma 1 days 2 days kumbadi nungai roi adugini aina mai thaba ma changi hare busi mai bu tharaba doni yare ya to boloi tri nongmanini khak ma pan thokpui droga lori viral badum phakrani korigi wari hainabal lere viral may come and go but popular will remain yamna chumkhraba wani ne mado haibadi viral haibar siri ningchita yawba mahi kumbani la amaga amuk sat mangkhini aduga amuk lakani amuk mangkhini amuk lakani amuk mangkhini adubu nangi popularity ridam lehoni haibani fare asinama waikre asikarai nangi khubak mai se mathang sahi da mu yenge khubak mai se matam gi matung ina adum hongi nangna tawbana nangna fangi haibado khubak mai da loina tabani aduna nangi se mathang sahi da mu narse ko chala ai matam ya mange chala sangbana biga rani ga su hoi hairaga phukhagot laga thuklake tawbada are ngai khone ai ge paisa piramdriye o as ai di kaw bu re kaya tarage se 1000 rupiah tare palising ma tare ye lupa lising ma inama magi sidi kare manjo karino da baba khubak mai macha ma khaktang yeng bagi bu lupa lising ma hari badu bo khare hen manjo ranina khubak mai ne na yengibra yengdribra su khangde advertise ti loire oige da bawadi amata haide asengbra sengdabra su khangde mina kamaina phawga dege pambai piu hairaga viral se do khara hai I character nang oina salandana babadi bakal oina saini ku ngasi are siba kuba mai su yang birga ingon damu onsil aina tawri se fagera asana kai torgera asai de thadari bakadang sherai bra sangbana bina khangdi se ai ko yam ngawi baba ga wangang na base arem thoki hek la o bahai duni aisu sila horo hairaga lupa chani khak table da thamlam laga mukoi ani se thoki are beti are putri ngai khone are paisa sikara haplam kho haibin na khoibu makoi ani so tasna da bida adum satkre baba su upai leitraduna paisa du pocket ta dum hapsin kre somdana bomsa ga tompoka su lambi da gari thawrga lakpada rani ge sangbana bigi su tholakpada bomsa khoigi gari na sangbana bida haifet khetlami sangbana bina he gari kuthongdo namitu udro bomsa hoisu gari du khamlami maningdana tompokna camera du yalaga tongli makoi ani so onthorakpada sangbana bi chaina khangbigi matogum lerambadu da gari khamlaga sangbana bigi manakta chingsilei bomsa na sopro soikibani ko sobibede ranina gari kuthongno ne bungo matai de setliba miga se khetlaga thoriba gari kuthogdubo rani su khara khon kalapna nganglami sangbana bi mamai hegalakpada atai kari su uramde tompokna yaliba DSLR camera du hana urami DSLR ga paidana adumdi nei bo ojalo karambaki ojalo sangbana bi mabuk ningda khanjarami tompokna amuk sopra haraga khumbiraktre ayo khangde yamna ye amta yengbi nama rani yengbadadi kesu tawdabadu karim tawdida sidia bomsana soikibani ko warobino makoi ani su kharadi pakatlami ranina hera soide herga hete yabagi typeta hoji sopan yoromadi karamai tawni sangbana bidi camera du da adum yengduna lerami sangbana bina camera du dum yengle khangbadagi tompok camera du haifet amuk pairami hena so tonuna ba tompok wari thedok nana ba asum hare asum do bune khoisi tema ekhoise photographer ngatani karigumba model gumba oiningba yauraba aikoi ge hekta tanabiro aikoi ge phone number pijaramge eni makal khudingma ki photography pamagadi sig number sida contact tobiro hai bomcha chi puthuro ni nangbo hoi puthurake se silari tompok na se do da phone number iraga pirami sangbana bidi tompok da adum yengduna lei ngai khone
model haibani ko dagi do huje hoi karigumba nangna model sarga photo ga namning adine sigi number sida adum contact to biro kaino asing biro haisibo as em harawi me idea asing bai ni kaino aikoina photo kapaga insta daga thagaladi like 1k gi mathak ngantani phangduise aya yam harawi adu dada hoi gi mingdi aigina bomsa magina tompo isan gi mingdi aigidi sangbana bi kawe rani na khalami haujik ta patha sanaraga photo palak padigi masaga se khingala isi yengune mase sangbana bi haiba yam phajaye ado mingdagi di sakna di hele phajaba foreign pau phungnarase number to da phone do biro whatsapp ta message thara su yai phau bagi di kadim khallunu da aikhoi mayam leisidi phare adudi aikhoi su amu chalukhige nong mamuk thengnarase itaima aikhoi amu chalukhige hairam laga bomchaga tompoka su harau na satkhre sangban nabi su mamit choi da bamakai yengduna lehawi mahak su harau bagi ngamkhai leramde karino mi aigi ngasi gi daw khuyasibo rani na yani nang ibe ma sangban nabi nang ne hek pamjaba do thoe horen phone toksilaga wari sanasalo thenge khara thuna salasi aishu angang lobugi matam yusile hoi nama aswadagi auto tongkhrasi makoi ani su khongthang yakhatlami somdana lesen bisu mahakan nongna khangnaba nupa duga phone da wari tawrami phagi dagi ibani se sum naksinare ko singa tani kaino ahan batadi mitok naksinaragana naksinarapagi thokpa ado nang thoklakpada aigi kadi leraktoino adudi nangna pamba ma hekta hayu haitudi nang bukari pamino phagi tawbanida amta lebirakanu nang da soida ngamdana halao ai budi halakni ne ado apamba amtadi hayudana khangde adudi nangna lainingba ma hekta leiro adudi surprise oina tarene noi nupa doctor sabududi leitro as khangdeda leramni manungda darkar tadeda aishu kota degi pangtharu bahaiduni khainangam dabagi khang badu tare masu nupi ma koi khradi chance lawga khainagi tawbani khainarabasu khainadrabasu ibani di dum nungsina daw leirabanina kadim kaide aigidi hoi khaina thoknabadi phabasani hayeng wa ibani desu yetanaba aduda mauna nupa koi adu tawi ada tawena ngangbirak to mayamse as khangde da tawrise aisu phagi dagi nangse ya nungsi thokre aikoi ahan thingnaba nimituda nangsu aikoi na haibatu thazaraga nangi nupa duda chelamdrabadi kayam phani se aisu kai adi ikai re nimito adugi ikai khangdagi kangkot pa do hektai aidi na hanna khanglabani nangi nupa do viral chalam no kitang ngai bani aduda aine sumayam gi thabak tawraga lebak macha ta da thabak to tawning daba aisu nangi namangda magi wari libasu hojikti sum ikai re hojik ibani leminari haibai wani ma sumana thokpa aisu aina thokpane tawnarise khangdeda ayam waida nupase mayam nasu hena khangbiram lagani khali lesembi ge wari sannariba nupase atei kana sunate james ni hojikti maming oina hapsarage james na ngai khoko hairaga mokoi anina sannariba wari puna motu record tosilami nupi amana magi mapuroi bagi minungsi phanglaktrabadi nungsibiba nupa ama thirakpa haibase masana tabani masida amuk mau nupa koi am haibire pakhang singsu hojikti mauda ngakta attack taw lere pakhang ariba mayam thoklakini hojikti makoina hainaribase atei ke sunate hojik matam gi leisabi lawgodoi saru thangai singna halakpi mau lawjarage na lummaga leinari james tumina taraga lei record tawribanina leisembida adum nganghalle nupa singsina khallise kainu khangde sengba asumna leisembi mahaki wari pumba james ta loinamak lithoklami tanjatuda david suyumda halai bahaki nupina phone da wari sanaraga leibadu ubada munna yenglamlaga imungde sangki leisembi su madu ubada james ngai khuko aikhoi amasisu halakre amta changlukhige natradi iso amuk langani hoi farene adu horene midang message oina tharage ko hoi aisu thamage ko asumna hoi hairaga phone thamnarami phone thamkibaga leisembi imungde sangbada david su phone da wari saraga leirami ka insang no haisibo nangna thongbudo mahom tangdi tangningkreda david sunok noktuna phamungde hiplaga wari sannari
Leishambi David na tawriba maungdu yengi wa masit ama faw ngangde mahakki manakta phamjali. Leishambi na phamjilakpaduda David phuk hawgotlaga mapalona thoki. Leishambi ngahak unglaga phamduna lerami.